ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯑꯣꯟꯂꯥꯏꯟꯒꯤ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯔꯥꯁꯤ ꯍꯧꯔꯁꯤ ꯑꯩꯈꯣꯏꯒꯤ ꯄꯔꯥꯁꯤ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯅꯨꯄꯤ ꯀꯣ ꯁꯤꯅꯥꯝ ꯀ꯭ꯔꯤꯁꯅꯃꯣꯍꯟꯒꯤ ꯄꯔꯥꯗꯨꯅꯤ ꯑꯗꯨꯅ ꯄꯔꯥꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯔꯠ 4 ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯁꯔꯨꯛꯇꯨ ꯃꯇꯦꯛ ꯃꯇꯦꯛ ꯈꯥꯏꯗꯣꯛꯑꯒ ꯇꯧꯔꯛꯄꯗꯨꯅꯤ ꯀꯣ ꯑꯗꯨꯒꯤ ꯉꯁꯤꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯑꯗꯨꯒ ꯑꯔꯣꯏꯕ ꯁꯔꯨꯛꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯄꯔꯥꯁꯤ ꯑꯩꯈꯣꯏ ꯍꯧꯔꯁꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯨꯁꯨ ꯀꯥꯎꯔꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛꯐꯥꯎꯗ ꯑꯏꯕꯁꯤꯅ ꯁꯩꯊꯥꯔꯛꯏꯕ ꯑꯏꯕꯁꯤꯅ ꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯇꯧꯕ ꯉꯝꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯍꯣꯠꯅꯕ ꯀꯟꯕ ꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯑꯣꯏꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯁꯛ ꯃꯊꯪ ꯃꯊꯪ ꯑꯩꯈꯣꯏ ꯁꯩꯊꯥꯔꯛꯏ ꯃꯩꯇꯩ ꯄꯟꯕ ꯌꯥꯕꯗ ꯃꯃꯥꯡꯒꯤ ꯀ꯭ꯂꯥꯁꯇ ꯃꯩꯇꯩ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯉꯥꯌꯣꯟꯕꯤꯒꯤ ꯉꯟꯇꯥ ꯑꯩꯈꯣꯏꯅ ꯄꯥꯠꯇꯒꯤ ꯉꯥ ꯇꯤꯛꯎꯔꯒ ꯀꯣꯛꯊꯣꯡꯗ ꯉꯥꯁꯤꯡ ꯑꯗꯣ ꯄꯨꯔꯛꯇꯨꯅ ꯋꯥꯏꯊꯧꯗꯒꯤ ꯏꯝꯐꯥꯜ ꯌꯧꯅ ꯆꯦꯟꯗꯨꯅ ꯉꯥ ꯌꯣꯟꯕ ꯂꯥꯛꯄ ꯑꯁꯤꯒꯨꯝꯕ ꯉꯥꯌꯣꯟꯕꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯎꯔꯒ ꯑꯉꯥꯡꯁꯤꯡꯅ ꯋꯥꯏꯊꯧ ꯁꯒꯣꯜ ꯍꯥꯏꯅ ꯂꯛꯅꯕ ꯃꯗꯨꯗ ꯃꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯥꯊꯣꯛꯄ ꯉꯝꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯨꯖꯔꯛꯂꯤꯕ ꯉꯥꯁꯤꯡ ꯑꯗꯣ ꯌꯣꯜꯍꯧꯅꯕ ꯃꯁꯤꯇꯅ ꯂꯥꯏꯅꯤꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯀ꯭ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯃꯗ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯗꯨꯒꯤ ꯃꯈꯥ ꯈꯤꯇꯪ ꯆꯠꯊꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯨꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯑꯊꯥꯞꯄ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯍꯥꯏꯖꯤꯟꯗꯨꯅ ꯎꯈ꯭ꯔꯨꯜ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯃꯣꯔꯦ ꯐꯥꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯔꯒ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯅꯅꯕ ꯂꯥꯛꯅꯔꯤ ꯍꯥꯏꯕꯗꯨꯐꯥꯎ ꯑꯩꯈꯣꯏ ꯆꯠꯊꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯃꯨꯛ ꯉꯔꯥꯡꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩ ꯄꯥꯔꯛꯀꯦ ꯑꯗꯨꯒ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯔꯣ ꯀꯔꯤꯒꯨꯝꯕꯗꯁꯨ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯁꯤꯔꯁꯤ ꯆꯪ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯤꯔꯩꯕꯥꯛꯇ ꯂꯥꯟꯁꯤꯟꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯔꯤꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯅꯨꯡꯁꯤ ꯍꯩꯇꯕ ꯂꯥꯏꯔꯕꯅ ꯆꯞꯁꯤꯜꯂꯛꯄꯗ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗ꯭ꯔꯕꯤ ꯃꯉꯣꯟꯗ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ ꯊꯋꯥꯏꯒꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯦ ꯑꯁꯨꯝꯅ ꯁꯤꯕ ꯀꯤꯗ꯭ꯔꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯩ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦꯀꯣ ꯁꯤꯔꯁꯤ ꯆꯪ ꯍꯥꯏꯗꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯤꯔꯩꯕꯥꯛ ꯐꯥꯎꯕ ꯂꯥꯟꯁꯤꯟꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯃꯣꯔꯦꯒꯤ ꯍꯦꯛ ꯆꯪꯁꯤꯟꯕꯗ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯑꯁꯤꯐꯥꯎꯕꯗ ꯃꯁꯤ ꯁꯔꯀꯥꯔꯅ ꯑꯊꯤꯡꯕ ꯊꯝꯃꯕꯅꯤ ꯃꯁꯤ ꯆꯪꯉꯕꯗꯤ ꯑꯁꯤꯒꯨꯝꯕ ꯐꯥꯏꯜ ꯑꯁꯤꯒꯨꯝꯕ ꯃꯥꯏ ꯀꯩꯅꯣ ꯐꯥꯕ ꯄꯨꯟꯕ ꯂꯩ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯁꯤꯗ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯅ ꯃꯥꯅ ꯆꯞꯁꯤꯜꯂꯛꯄꯗꯒꯤ ꯂꯩꯇꯕꯅ ꯍꯦꯃꯜꯂꯛꯄꯗꯒꯤ ꯃꯆꯥꯁꯤꯡꯒꯤ ꯆꯥꯗꯕ ꯌꯥꯗꯦ ꯃꯆꯥꯁꯤꯡꯒꯤ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯄꯨꯛꯀꯤ ꯂꯥꯟꯐꯝꯗ ꯃꯈꯣꯏꯅ ꯃꯆꯤꯟꯖꯥꯛꯀꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯃꯤꯔꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯟꯕ ꯌꯥꯗ꯭ꯔꯕ ꯁꯤꯐꯥꯎꯗ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯆꯪꯉꯒ ꯃꯈꯣꯏꯒꯤ ꯈꯖꯤꯛꯇꯪ ꯁꯦꯜ ꯐꯪꯅꯅꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤ ꯑꯗꯨꯅ ꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯂꯥꯏꯔꯕꯅ ꯍꯥꯏꯗꯤ ꯂꯥꯏꯔꯕꯒꯤ ꯆꯩꯊꯦꯡꯅ ꯀꯟꯃꯟꯗꯅ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗ꯭ꯔꯕꯤ ꯃꯉꯣꯟꯗ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯤꯡꯕꯒꯤ ꯑꯥꯔꯊ ꯊꯣꯛꯇ꯭ꯔꯕ ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯀꯤꯅꯕꯗꯣ ꯃꯈꯣꯏꯗ ꯑꯀꯤꯕ ꯑꯈꯪꯕ ꯂꯩꯇ꯭ꯔꯕ ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯇ꯭ꯔꯕ ꯍꯧꯖꯤꯛꯀꯤ ꯄꯨꯛꯀꯤ ꯂꯥꯟꯐꯝ ꯂꯩꯇꯕ ꯂꯥꯏꯔꯕꯗꯨꯅ ꯍꯦꯟꯖꯤꯜꯂꯛꯄꯗ ꯃꯈꯣꯏꯅ ꯇꯧꯗꯕ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯊꯋꯥꯏꯒꯤꯗꯃꯛꯇ ꯄꯥꯝꯃꯨꯗꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯏꯕꯅ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕꯁꯦ ꯑꯗꯨꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ ꯊꯋꯥꯏꯒꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯦ ꯆꯥꯅꯅꯕ ꯂꯩꯇ꯭ꯔꯕꯗꯤ
mana ngamnaba hotnarappada thawai mamaldo kaisu leitana khalakpa asumna siba kidrabi Meitei Nupi habidi sibada karisu nasungdraba hingnanaba hotnabana lantham oiraba adugumba Meitei Nupi ni haina aibana yamna mayek sengna parasida utlikwa angawi natraga ahal oiduna suba nomba ngamdrabi nattana Meitei Nupina machinjaki damakta vikya nide angawi natraga angawi haibesidi gyan tadraba afafata khangdraba masagi mai mimanadraba adugumbini ahal oiduna ahal oiraba suba nomba ngamdraba ahal hairibasi nattana Meitei Nupina machinjaki damakta vikya nide haidi mingondagi niraga chade Meitei Nupidi kanana sa niraga sa Meitei Nupi niraga chabasi kanano haina hangaadi angawbi natraga ahal oiduna suba nomba ngamdrabi kana lejadrabi ahal oiraklaba suba nomaga masana talagadi chaba ngamjadaba adugumba laibak thirabi Meitei Nupi natraga gyan tadrabi angawbi nattana Meitei Nupina machinjaki damakta kaidongida mingondagi niraga chadi masi mafam ataidagi khara khinaba khigi Meitei Nupigi yamna thak wanglaba gun ama khangni ngamna chingnung manung chattana mana wana patta kumdana chingda kadana arapalamdam chattana makhoi sel khajitang tananaba macha lairik tamhanaba pukki lanphamda magi menanaba hotnajai aduga kaidongmaida mingondagi niraga Meitei Nupina chanabagi damakta mingondagi kaidongmaida nide habadu ayibana yamna mayek sengna utli kaidongmaidasu niraktaba oishinu masisu ayibagi apambani aduga satharakliba mirondasu kaidongmaidasu nidaba niraga chadaba adugumba Meitei Nupi oishinu habadusu apambani nipa marakta tujung manjungla khangdana komna hai humduna satlibi Meitei Nupi thaksi khasi naidana wahai karal salakpada onsinduna makhazaida khupakna thaba ngambi Meitei Nupi masini Meitei Nupigi makhal mathil yamnaba lilagi masak oiraba punsi habidi nipa marakta Meitei Nupi nipa maraktasu yum sabada kuli oiribadu nipa marakta suribani lalol itiktasu adugumba kaya mathingaribani nipa kaya aduda nattana thabak inkhang khudingmakta nupa marakta mana karisu tujung manjungdana aisu mini haibadu khandana mana komna hai humduna chatlibi Meitei Nupi adubu thaksi khasi naidana miyeng karal chalakpa wahai karal chalakpa matamdadi nupa singda onsandana makhazaida khupakna thaba ngambi adugumbi Meitei Nupi masini Meitei Nupigi makhal mathel khoi mayamga manadaba Meitei Nupigi top magul sinsi duna makhasi amuk yengsi ko Bengali singna Ravi Thakur dagi Sarat Chandrana kari hena nungshi Bengali singna Ravi Thakur dagi Ravi Thakur habidi Rabindranath Thakur dagi Sarat Chandrana hena nungshi maramdi karigino habida masigi nungshi bagi miyamna hena pamnaba Sarat Chandra buna hena pamnaba Sarat Chandra buna hen nungshi bagi maram lay maram si karino haiba matamda Sarat Chandrana Bengali Samaj ki mabuk khangna Bengali Samaj ki mathibong marinbong loina pothokduna kachin koya yongna handuna magi hei singlaba kolomna awanungsi khangna irakpa wari upanyas ta Bengali singna makoigi Samaj ki mami taruna uba phangi aduna peli habidi Sarat Chandrana Bengali ki Samaj sida ko mai mabuk se khangna Samaj ki asingba mamido Samaj sida thoiba asingba mami lukhrabi nupi amana wariba nupi amagi maraiba Samaj sida satliba si tasing na magi mathibong marinbong
loina kothokuna mana kasin koya yongna handuna magi hei singlaba kalamna punsigi awaba nungaiba khudongthiba nupi amagi maraibak mapuroibana leppa mapuroibana jatarabada nupi dusu jataba asigumba Sarachandragi magi wari upanyasa akhina pabada yamna thimne ko aduna asigumba mana awa nungshi khangna irakpa magi wari magi upanyasta tasing ba magi thamoi degi thulakpa Bengali gi akhoi chatnabi nupi gi marai bakto tasing ulakpanina makhoi gi samaj gi mami se magi aiba duda literature man puthora iba aiba duda yamna taru na uba phange asengba masak magi thamoi degi thulakpa asengba masak to uba phange aduna Bengali gi samaj te leiriba miyoi singna Sarachandrana Ravi Thakur dagi hena nungsiba pamba hele karino haibada mahana irakliba wari upanyas tuna Bengali gi se mai pukning se pelhan bangamba kaigino asengba masa thamoi degi tholakpa asengba yawa ama yaw aduna niko akoina kaigino haibadi madula magi truth ramkha yawriba asengba makha yawriba asengbado bokoi samaj thoiba asengbado taseng mana puthoaga mayam sida ukhanba ngameba Bengali samaj sida adudi Bengali samaj tuna makhoi magi nikthiraba magi kalamna Bengali gi awanu shiga mayek sengna magi kalamduna ithoaga phundorakpada Bengali singsina peleba aduna henna pameba Sarachandragi Ravi Thakur gina khoi spiritual gi oiba adutamic gi oiba adugumbada ayamba best toba oiba ko aduna anisida kaidore ngasagi Ravi Thakur degi Sarachandra buna Bengali gi khoi kano sida ko saita sida hena pamnali base Bengali sina kari gi no harka matam da su ain ji haibe explain toriba matang se adum khumba yare ko aduni ko se aduidi kai to bata ekhoigi sahitya akhoini iriba wari ekhoigi itiha akhoini iriba upanyas ko masida asengba thamoigi oiba masak asengba tariba ekhoigi samaj thoiba nupi akhoina Meitei Nupi gi masak oirba so Meitei Nupi gi asengba masak makhoina wadana numana leba adugumba dudang nataba asengba mogi masak to akhoina tharba kanda ekhoigi Meitei singnasu Manipur masa singnasu hena penba helini hena nungai ba helini ko makha tarapasigi ko khoi aduna matang ama oina ko khoi matang sigi chanana koina Gandhi ji na su hairamba wahai amakhak ai pange ko aduna ai basna adum laik sida habirambani matang siyam sanana Gandhi ji na su asumna hairameba kamaina hairami aina pamba kala amasung sahitya di mi lak na marul khangba ngamba kala amasung sahitya ni haiduna haidi aina pamba Gandhi ji na hairambu wahini ko se aina pamba kala amasung sahitya di mi lak na marul khangba ngamba kala amasung sahitya ni khoi ahaiba mina yenga matamda ngasagi dum hariduni Rabindranath Thakur yamna maming chatlaba khoi literature sahitya gi maikeda Nobel Prize phangkrabani aduga sesida Gandhi ji na haribasna kari Gandhi ji na pamjariba kala amasung sahitya se karino haibida mi lak na haidi ira iba wari natraga upanyas ko khoi ngasagi puthorakliba kala amasung sahitya se mi ayambana mi pudnamakna khoi marul khangba ngamba lokshinba ngamba adugumba kala amasung sahitya ni hana haramne ko aduna Sarat ki wari amasung upanyasna Bengali lak ki thamoida pale kaigno habida mana samaj thoiba asengba masak Sarat ki wari amasung upanyasta taru na phangbangami taru na ubang phangi aduna Sarat ki wari amasung upanyasna Bengali gi ko Bengali lak ki thamoida pali pamba hele ko asimale ko aduna Manipur gi iba hebasina ekhoigi phajaraba tanglaba machak singsi sizinaduna irabadi Manipur macha lak ki thamoida panba
awangba sahitya thokani haibada chinganingai oide haidi manipur gi iba haibasina manipurda iba haibagisu masing wate adugumba iba haibasina ekoi phazaraba tanglaba masak singse manipurda sahitya gi kala gi khoigi masak wat nate kwa asigumba masak sing ase sizina duna irabadi manipur macha lak lak ki thamoida panba awangba sahitya thokani haibada chinganingai oidi khoigi aiba SINAM KRISHNAMOHAN gi yamna thazaba aduga tasing labasu oiraba adugumba mot amakhakni kwa iba haibasina Meitei Nupi gi lila gumlaba punsibu chechang tana ko khantarabadi mitlugi pi kangba leiruidaba awa punsigi wakhal wahaina mathanta chentorakani haibidi kaino iba haibasina ko Meitei Nupi gi asigumba lila gumlaba haibidi makhal mathel kayana yomlaba Meitei Nupi gi asigumba punsi ase niktijana ko mana kadoraba khantaraga khoigi chechang tan wakhal khantaraga irabadiba sungsoi soidana mittegi pita kangba leitana ko awaba punsigi wakhal adigi wahaina ko haidi awaba Meitei Nupi gi damakta phungdokpa awaba kaya ama leptana sentum sentharakkani haidana aibana matang sida mayek sena udi masida ngasigi wareng Meitei Nupi haibasi matang sida wareng asi loire aduga wareng asigi khoigi wareng si loire aduga hayeng akhoi kwa wareng sigi noina khangogdaba sigi interaction program da akhoina khanagani aduga question aina adum pirakani masigidi matang asida wareng asi loshelle wareng sigi akhoina makhada kari toba yaba haibado magi khanagadaba question answer do hay interaction program da khanaraba matungda akhoigi da aina sigi hangba yaba sigi mamangda hana tawkiba Meitei kabigi oina nainagani ko question dadi Meitei kabigi hana aine kanoida question pirakani homework tawnaba adu noina si phajana pathoga gyan tana khangnanaba honaro mathangi class da ekhoi amu unarasi ngasigidi matang asida ekhoi loshilasi ko aduna mathangi class da amu unanaba sem sadana leiro nungaina nakhushu potharo ko